Mayambo Amazing Bible Prophecy Minister Taram Uksari, Antaki Hapta Sida subscribers 300 ki mayada henkale masigi da mag subscribe to na kudum kuthaga series aduga igi video bu shogi samona sibu tabi ba kudum to shona bopi bo isnu senen sibu share tawbi ba mising bu su shona bopi bo isnu aina ngam ta soi ba lan ba kyamunum yaw su na khoina ngakpi aduga ngasigi moroina aina lekho chagadro ba topic asidi which one is true karam bana chumbra Quran Natraga Bible ase karam mana sumbono haibdu gi maram dai samlam na haijage aidi Christian amo webni na Christian khuding mana Bible na summi haigini aduga Muslim khuding mana Quran na summi haigini adugu machi summi la le habisidi aikoina asumba Quran da phongdoli ba asumba mayam Bible da pidi ba asumba mayam je khoi isa isa na neina matungda mi na lepsaba decision aduna logjaga dabni aduga aina ngasigi sermon ase maroina Muslim is now singbu han thana Makoy do hunduna ngang banate makoy ki dharma bu Quran bu hunduna ngang banate aina sum thijaba matanda phangba adu gi maram da samlamna share tawjabani ahan badai khoi ishora pathna tawminase sagada lebe pai isho yam thaga sare pai isho Bible amsung Quran se karam bana sumbuno habji gi maram da na khamjaba khara share tawudan masida nana bopi bu tari be chinau khudinga su nana bopi bu tari bu muslim chinau sin su nahana bo pipu aduga asumba akoi gi thamoi da ipa nahana ngambi ba asumba adugi matung ina Qur'ana bu sumle Natraga Bible bu sumle adugi matung ina satpangam ba habdu nahana ohen biu hobdang lai pauna na singbiu Prabhu Jisu Krista gi linda kurum jare amen koi samlam na aidi Quran gi maram da expert na te adugu aina khara ekoina Thijaba Google da ama da thijaba matam da khara paba matam da phangjaba duni aina expert nate adu khara khangjaba khara do ai share to jarke masida asobi arusu mayam sum thokpiro koina Quran se kamaini ikibna ji maram da samse samna yengmina se Quran se mase prophet Muhammad ta ishona mangonda phongdok piraga masi ibani masi iba matam da sai kulum doi chani masi 610 gi AD when sida screen da si harakani si have si ADI no jiti kamani ra na loin ontong nagaram ni sei je asmaina BC before Christ ado before kamani ya na oikre aduna AD 610 da masai che ni phuchu matam da PB ki aduga masa je 632 AD da mark si ki adu matam da loiki adugi manung da mongon da phongdok pi da mai gi marung phang da liraga smai to duna Quran se masi lapuni khoi mathang yengsi mongon da kamaina phongdok pi ba se sinda oina haibini sinda oina haibiraga mana koina ningsing baneba Quran je maroina masi sinda oina Muhammad ki lifetime da ishona monda phongdok pibda gambrin sagadu ta laga sabatu na monda phongdok piraga asmaina ibani asmaina haibani habse adu masida yawri verse chapter kudumok se mohana magi matung lebe missing adu da mahangna haiba adu mahang masadi lare haiba minate adu maina hairaga magi sebok sing duna memorize toroga haidi ningsing laga samparaga dumaina kuthang da sumaina thoropane aduga masi written record se prophet Muhammad ki matam da kamaina lebra je khara khangna ba mokho ki matam du gi scribe ko direct la show hebo khara da magi revelation de Muhammad na haibi gi matungina asmaina khara iramane masi ekhoina Bible iba gumda samane kona si kona una palm tree gumba una apak pasing saru sing nung sing asi gumba sing da magi bursing chapter sing ache sumaina verse sing ache sumaina ha even adu mai chapter amsung verse kamaina order tawni habdu di Muhammad na mana prophet Muhammad na habi gi matung na masi even adu ko prophet Muhammad na sigraba matung 632 AD da sigraba matung Quran je kamai preserve tormi makoina man hai gi bodo simpha pu missing do maduna makoina memorize to ba do asmain me ningsing ga to ne du ga haidiba metren sing do makhon kuding da sai thok adugi matung da caliphate Abu Bakr na hai han ba ma first caliph oiba matan da ma Quran je compile tong na ba hadi punsan na ba ma na honarame sumaina kan honarame honar kan adu khara madi mokoi bu masigi miyoi khara amde landa sibu khotpa to gi budagi masi mapung phana ngam khara ding ngam dra ju ko adugi matung da mu Zaid ibn Tabit habje magi subscribe ni prophet ki ko mai chouji adu ma ki makha da masi single manuscript oina compile to ne adu magi standardization ji ju sumaina
Kalib Udmain ki matam da hoke masi 644 AD gi 656 ki matam da magi ngasai Quranic ki recitation to je tongan tongan ba Arabic ki tongan tongan ba lon da masi jo Islam ju sandrok ne tongan tongan pham jine Islam nga Islamic lon Arabic lon ngang da ba mi singda masi sandore aduna makoi amaga khena ba khara lermi hairi ba khena ba mayam do standardize tongna ba mana kan hona ram bane ba du ko makoi gi magi makha da commission makha da scholar mayam koraga masi makoi ne yana rabni haira akang na ba makoi ne yana ba ma thamba matung da madu mafang kutung da sakara ga madu gi matung na yan bane duga madu gi matung ba na tabasing adu di makoi na manghan ki bane ba aduna hauji chu kamaina Quran se preserve to bugi habje moroina magi original language to maduda hana thungdok ki ba du gi matung na khena da bida masi thamna ba thamduna leiri ko makoi Muslim chang thada bi matuna du Muslim ta bas class na som basi thaje ba aduna haujiti Muslim milan kyamrum na Quran de memorize to ga masi makoina ithokpa natraga makoina namthok do ina masi asmaina sina duna leibni habse asmaina Quran se ibni masi kamaina Quran i habdu gi maram da khoi lekre amuk Bible se kamaina ibno habji maram de yengse second Timothy 3 ge tratu ki matuna Sastra kudingma ishona thawai hapa gimne inspiration hamne ipani masi kari gidama khoina dharma ki tapi tambiba ada wara waten biba sum thopiba amasung kamai to na dharma semba punsi ma hingani habdi ki paktaksing ado pik thana yawba adugumba lairi gamane masi adu moroina masi ishona ibani ishona thawai hapa ga ibani thawai sengba imapan ibani second Peter 1:21 da su haje prophecy show wa to je Thai mamang ida mai chok sin da pi je show ya ning bu matu na pi bana te thawai aseng bana makhoi da ga thawai aseng na makhoi da ngambi ba gi matung ina masi ibni hamni aseng de Bible ibje show ma sam na Bible se ibni habe mana mai chok sin adu sinaraka adu mai chok sin se mi amaga lai shoi ba mana de adu mai gi khangja bu gi matung show na mo da phondok pi ga dressing do han bi khirba Shogi thawai sang bana mongona ngambi ba makhoi ki punchi da thok pa aseng ba thok shoga mari lena ba thodok sing adugma myam da makhoi na ibni habse sineba aduga Bible se iba matam da sahi ekhona ngasai tangona khona Quran iba matam da charwana sahi kulum doini adubu Bible se iba matam da sahi lising ama ka sangwa sang masibu iba writer se khona 40 rom ne adu Quran gi de khoina Muhammad mathandani habi Muhammad mathandana Quran ibni hoi mana idraju mana haraga atopa mai magi makhada lai habi mission de ne writer de amakak ne ba Quran gi di adu ko Bible gi di nifu ne ba tongan ba auto je mai di mission de tongan ba background magi horofam history kanam kharana ning thau kharana mai sho oi kharam nga pha ba mi kharam na yauksan ba purohit oi ba adu ga lai shoi ba mi makhoi tongan ba background makhoi gi laifam jutong antong am phangi mishina sahi lising am sanga sangna ibani habje khona mu geng che Bible gi Old Testament je khona masi Bible je kamani ibno habje masi Old Testament lari ib da sahi lising amarom sangi adu samjala sinaw sam matam lai tamna marom modana adu ga New Testament adu masi gi Old Testament writers ngi ayamana khona Moses ko David Solomon Isaiah adu atopo mayam muslere madu maram dere ko changoje ayamna Old Testament je Hebrew adu ga Daniel gi sarukara Israel gi sarukara Aramaic language ta ibani adu ga New Testament je sahi yang khairom sangna kona AD 40 degina 100 4th century je masi gi matam de ibani mokoi je moroi writer sing gi Matthew Mark Luke John Paul Peter James asina chingba sing asina ibani adubu haide ba Bible gi time span je sahi lising masanga changu author ji tongan ba adugo makhoi gi lai shoi bi gi background tongan ba manadra ka su Bible gi phajaba amadi miwe buga ishoga laina ga da mari ji masi gi themje amata hong dana yawe Bible da tongan mai chong na ko haide Bible gi asumba am se ko na lairi am khatang na khangma ngam Bible gi di whole Bible je nei na kanda asumba me ando pusla kamta contradiction laita bi da haide adubu Muslim is now scholars Dr. Zakir Naik mane Bible da di masi contradiction mayam lei hai ko adu makoi na claim to bani adu koi Bible kitab pi matuna contradiction na the masi di asum do hena ikona phongdok pane ba hena asum do masi ne hena tak ne ba madu maram da adu ga masi ikona Bible ibagi matam je ikona hobagi mai genealogy Old Testament je ikona screen dan myeng bero Genesis
Genesis Joshua magi matam sarak ama ibagi matam je akhona piri Genesis tagina Ezra si masi yang no koina screen de yang biro Esther ju 430 BC dagi hauraga aduga akhona Isaiah phawuje Isaiah ju 700 BC sai matam ai masi maramda yang ngang roi matam yam lagu da maramna sum sarak man akhoni yang be Jeremiah ibagi Jeremiah Lamentation Ezekiel Daniel Hosea Joel Amos Obadiah karam sai di habje masi samlakpa ama leijare aduga Malachi phawuje aduga New Testament chapa matamda New Testament je maroina Matthew je kona 50 dagina 70 si gi matam hoi masi kona Bible da yenga exact si gi matam da unary hai adu chawa koma masi aina samlam na bijabani na koina dum screen da yengbio aduga second Corinthians first Timothy masi ju magi time pero se na koina screen da yengbiro am gi damon koina hena khangi de post so kan ko yengbiro ai matam nei tabna mara modina aroiba second Timothy in Revelation ko aroiba gi lari Revelation habje 95 AD dagina 96 AD masina aroiba last prophet ko Prabhu Jisu Christ gi sabok zona irambane ba masigi matam je aduna sangi aduna masi koina Bible gi history je 400 BC gi mamang dagi ko mai history ko gi history je laibane ko ne AD Prabhu Jisu Christ na lapingi matam huji gi AD huji chana redana masi bhaw lai aduga Bible gi profession Quran da mention tawje koi khara yengmanase Quran da piriba profession adu Bible piri profession mane adu wari di ayam khara khena ba mana ba yawi adu ayam khene adam ju mokhojo alana semane Bible gi matung adi isho masamuna sembani habje masine adu mokhoje kadai da lermi Quran gi matung ne paradise da lermi sabe adu heido saru budigi mokhoi lebe adu budigi mokhoi Prithvi da thadare habni adu Bible nadi mokhoi Eden Garden da Prithvi da Eden Garden da semaga lairami habni nawazu magi chingchau masigi ani subda nokhoi magi Surah chapter C my referencing the piri ni is now referencing the nokhoi yingbro ai masi pawa gi matam leite chamna koina Quran da habdu gi wadi do samlapudo aina haijabni adu maksu ishona hi sau mai chawni hi sau habdu gi mak sare aduga mahana mi thajaba mi khara kal hai the Bible nadi koina nawagi matam dadi nawagi magi masa sing kan dena Quran dadi hai adu Bible nadi nawam sumagi mung khatang mi ni pang kan mane mokoina thajaba ala da thajaba mi khara khatang kal hena sum hai Abraham ju shogi mai chu omane mana magi wari si ayam na chap mane sida khenari Bible Abraham ju shona test away test awne masa no pakal hai the Bible na habna Isaac ni aduga Quran na habna Ismail je ishona khandokraba ni ishona borpi ishona maichung ne Bible dadi masi maichung ni haide aduga Lord ki wadi ju chamane Sodom Gomorrah masi ko Lord aduga mai nupi angang gi maram dadi pande masi log amsu mai thajaba mi khara ga kan biai Bible nadi Lord ne mai masa nupi ani khatang Sodom Gomorrah de kale masi khara dikhane khena bududi anle du matang de Ismail mukhoina Ismail je maichung ne khoi nadi Ismail je maichung nate koina minai nupi Hagar na pokhiuni adu ishona mangon da porpi akoina Abraham na aduga mahaki mateng na ko mahana Abraham bu kaba idi altar ni krai de mekada leiba koina hoji Muslim singi mokhoi gi altar hai tare masi shembada Abraham na madu saba matam da Ismail na mateng pangi na mai hoi Bible da yaudre Isaac chu Bible da di Isaac che Christ gi line dara pokpi gi dara do ishona borpi bikami aduga Ismail de ishona borpi habje yaudre hoi ma borpi achoba jati mo oigini hamni aduga ma di kedoba ma gi masno chung ma khanagni habi maram da mai hai masini aduga Jacob su le Jacob su si wari hape cham manai khar samjin Joseph su masi wari khara manai koina masi ju kharanji Jacob pale Joseph pale aduga job ki wari magi mung manung mangbagi adugumba jumana mokhodi Allah gi ne na adumai Moses su chamane asida khenari bu Moses su je masa chungbu ijetegi kanthoni ishon ma bu khanbani aduga ishon Moses ta 10 command pi aduga Quran da 10 command pi haide Allah gi losing pi hai adugi maramda kyam detail pi bunu hai du ai khangjade asi sum chamani ko aduga Aaron si ju mayambagi magi Allah message mateng pani ai masi chamane David chamane Goliath Machi bibi wari sida ju palle aduga Solomon
Solomon gi wari ju masian nam ta ko no saba lak pe adugi maram ju Quran da nam palle masi yawi Elijah aduna bal kurum ba thadong na bai adubu makhoi gi kamren gi achauba kaino du gi maram da di thadona pande adu asini mai adigi mathang damu Elisa gi maram ju khara palle tuga Jonah gi wari je khoi hape mane maju ekoina well amana ma ku josale aduga magi beli manunga ma puning honge alana ma bu kopi aduga magi missing to gai tong ngai wari dulai Bible dadi masi pura chapter ma khoi chapter pura wari on book mo ina yaw ni moi di khara samlamna nam yawre adu Zechariah gi ju masini ko Zechariah na magi mai masanu pa gi dama Zechariah ji kano khona Elizabeth ki mapuro ni ko masi Zechariah je alana monda Jonah ade maming di tongale khona Bible na Jonah ni mana John da baptize ya ai haibidi thoktre kamaina haibno de adugi maronda smaina haibne smaina masiki chu wari yauri aduga Jesus khena baibse baim Quran da di Jesus se mokogi Mary gi masano pa je Jesus se mokoina maisho alagi maisho ni alana thabi kraba yabi kraba maisho amani habje mokoina palle maisho ni ma de seven ni kan bi mokuni haina di palle aduga aroiba prophet na aroiba prophet se kanan adubu masida mu panbada maje koina Jesus ki maram da je ma crucify tawde ma de adum sargada pukhat kare adam hing adum raise to heaven ko sargada num pukre na asmaina mokoina thajeba adu koina masi Bible da yagam de Bible na tapi matung ma Prabhu Jisu Christ ja ko gi ishor ni kan bi mapuni ha habjina adu ayamo masita Muslim ne Dr. Zakina ina habje Bible da gi person piu Jesus na ma ishor ni haiba person da piu adu tari kan na taw gi hai mana ishor ni haina claim taw dar su mai gi taw ba thabang mayam dan mi na ma bu kurum ba dai pa thing ba pi da mayam le adu na maram mo da ma chi ishor ni habje nam ai khoi na nam khangje masig maram da di ona rum si aduga Muhammad habjina roiba last prophet ni habje roiba prophet ishona tharak prophet ni habne ba ate le bu koduma alana tharak po mai chau ngakani aduga moi jing manung da kwai ga roibje Muhammad na roiba ni habje mana makoi gi bible makoi na habdu gi matung na ne aduga Quran da ju Prabhu Jisu Christ na pokpa gi wari je masi phajana Quran da ju hi adubu Bible ga di masi tongale kharak tongale adu rom da cha jin Mary da koina Surya 19:16-21 da Mary da hanko man have oh Muhammad in the book the story of Mary have ko nang chmai to dana Gabriel thai ma ju tharaga na anga mo pokan have ki wari je masi yaw adu khara di Bible gi di masi khara khenai ko Bible gi di masi khara khenai silai adu bar of Jesus and Mary na Yeshu Christ poku de ko Bible ga Quran da iri ji ga di khara tayo na re adu ma je anga poe poninga gi chapam matana u amagi trang amagi makhada ko palm tree amagi magi makhong da leiba matanda ma popungam da da mana kana isho Allah da haje ba matanda mana madu makhong na kaw ko tan thangtu masai det pambi khara tare madu thaga saraga smaina ngang o haibni khotni haibje sini madu hai adu Bible de masi tamde tayo nei ko Bible de gi masi khara tayo nei aduga cradle da leiba matanda magi mamagi kasai angang popam gi akoina naukshum da leiba matanda ju Prabhu Jisu Christ na wangangi haina sidako masi alana ai tharakuni habje aina lip aina hingiba makai henko ai ma da haiben gani he has not made me a wretched tyrant alana ai bu yam tam thi bang jai tam bu han banate peace is on me ai polopon mi te ngonda santi lere aina siba matam do santi lei adu aina the day that I am raised alive aina hingkalaga satpa matam da ju hai sidaje mai sibe Quran khara na Prabhu Jisu Christ side sidana num hinkat kibni num sat kibni hai adu sidadi mu mana pale ai sidadi aina pokpa aina siba aina hinkat pa aina sidadi pale masi kamaina contradiction je kamai pi dino de ai khangde asmaina leire adu ai wari du khara samjal laji adu ga mathang da Quran na ko Prabhu Jisu Christ da alana tharak pa mai chawni shogi missing Israel ma chum lamjing bina ba tharak pa ne hapse am action ai shura gi 5:75 te jo sidegom the Messiah son of Mary was no more than a messenger habje aduna messenger amade gi maje henbanate adab sida Messiah ana pale koina hantokum matunda Messiah ji keno kogi kanbi mapu ana haibne adu moina di kanbi mapu nate na
asamaina hai ado yam lai sidaju koina mathangi prashna dajuna koini yang sida hai je then we send after them our messenger we send Jesus akone Yeshu tharakuni we hai je kanano ai chorana kham akone tharakuni Allah de ama khakte ne adu sida we hai je kamaina explain tawduno ai khang bangamde ko the son of Mary gave him the gospel adu go mongon the gospel pihan gospel ga sang what is the akone meting malu John da phajana phangi adu go hai re bu gospel asang je Quran di masi thoidona yo Bible da explain to riba samaina oiben nateba masi lere aduga people of the gospel hai people of the gospel is kanano kone Christian sing bani ko let the people of the gospel just by what Allah has revealed therein arana phondok matuna people of the gospel na ko masi just tausnu hani masi maram da yamna alo aduna Quran su Yesu Christ gi matun ba mission gi bu sakhang bi aduna Prabhu Yesu Christ bu thaja ba mission ado Quran su bopi haibse maju alana tharakong mai chongni na Prabhu na takpi ba khudum cho khone in bato ado Prabhu na mai gi doctrine je phajana khange de Quran da di Prabhu gi takpi ba je doctrine je phajana laite ba to Bible da ji masi yam mayek shengna iduna laikhreba aduga khone Bible na mu Quran na di Prabhu Yesu Christ na si ba je hinkat pa je makhoi yade adu khoi Bible na di Prabhu Yesu Christ na hinkat pa je proof to ba 1 Corinthians 15 gi 3 to 8 hai je masida hai ko shastra na Bible da ibudu gi matun na Prabhu Yesu Christ na ikoi gi papi da makshi habne aduga Quran da di Muhammad na ikoi gi papi da makshi khoi kan bi mapu sever je tharak gi wakhum di yaw de ba aduga khoi Bible da di Prabhu na ikoi gi papi da makshi bi shastra gi matun na Prabhu na pokpa si ba je loina ma Bible da loina hana ithokrab ne mai thawani matun na la khune aduga ma si ba de ma phungki hinkat ki humni subada hinkat ki hamne maje kanada hole sepa sebok line thudui mi changai mathutui pol hai ko hai riba missing as a pol gi matam sorry Peter gi pol gi matam mana hoji paw khara mati hingni khara mana tung ghara si gra have ne ba engon da ju hole James ju hole to ma chu sino muna ai loi mata engon da ju hole have ne ba Prabhu Yesu Christ na pop si pa je mi changai mata maduna mara maduna Prabhu na pop de si de kalam dar ri kana si show pa mo ko ni san do Thomas India da la san do to among Prabhu Yesu Christ gi sabok train thoida makoi show yo pop san do kuma tanda makoi cha cha pom pom chin du da mi na makoi bu wa pop san do pa ya da ba gi da ma hat pa ngak ne ba si ki ba ngak ne ba show yo pop san do kuma tanda madu aduni masi proof to masi manam do jo khona ngang na ga di sang ne yang chal ba adu khoina roi bu sa chi Bible de khona historically scientifically proven true ko khona historically scientifically Bible da di khona history me bi history na mek seng na masi khona Adam de gi na Jesus phawi gi pali puri cha mata chitha dan iye ba masi any religious book am da na khoi phangoi ba masi Bible da na than any religious book am da phangoi masi na ta ko di Bible de summi have je masi yen ngai leite masi ko masi aduga Bible da yawre bi khoina war issue yawi aduga history magi itias ndo mioi pok pa semba mioi bani la ko Adam ko mai hingak ba di nawa gi wari adi amana singba ai di khuding ma se history oina history ju oi ba du ma ai mathang pai puri gi mathang gi wari je oi ning thauron gi Bible da yaw ban ning thauron ning thausin gi wari yam detail oi adu matam du pa le ba atopa ning thausi Babylonian thausing sang dan matam du masi chumme no Matthew 1 gi 1 to 17 pari puri je masi kana tan refer to any religion da samaina pari puri gi maram da ko amata action na sithadan I ba habse ta ni mamang di khoina ishona Adam if se sembi bani habje kona Quran da ju Adam if se ishon sembi bani hamne madu de na Jesus pawi laite ba adu Bible da action I ba adu ga Bible gidam time pero ko masi kona etak pum ai Adam na matam de na Prabhu Yesu pui da matam je makhoi mi sing sai shu hingam mi haba Adam na sai shu mi ma to da si ga makhoi life span chung da tunjalaga sai sam sai lisik bari mu shu habje kona Bible lagi proof pi ngame mase khona pi bunga me khona pa ma gadi khona request ro pe adu matam na khoni yang Bible lagi sara adu ga prophecy Quran de Bible de pi de prophecy is my action I ba thengna de Bible gi prophecy dan chapter 2 Babylon lakani medo pasha to gani Greece lakani adu matung da Rome lakani Rome je tara thona khai to khne adu matung da prithvi joi to bunga mane bang loi world history je danen da phongdo pi je masi sumai na chak na phongdo pi je kana su yaw de masi gi mapa na mi ka rom Christian oire atheist ki amon chu Christian oire Bible gi seng ba history je khang ai sha mu su madu gi matung ni ibne
Maduta natana prophecy aroi matamda Prabhu Jisu Christ laki mamanda pitip the kari oigni having manam sang mahudi ekoi pham the top prophecy kamram lay sigma prophecy danen amsung revelation high verse the padana aduga Quran Muslim religion lakwaje kamaina masigi horkani havje masigi maram the phongdok piba chapter mapanda padana masi maram de Ottoman Empire karma matam tugni havje masigi maram the masida mayek seng ieba asmaina seng iba any religion book the Bible nam iba asmaina uba ekoi thengna de aduga khona translation amu hape charokam inje 2024 gi matam the Bible je prithib gi loan 756 the whole Bible je language 756 translate aw adubo New Testament di language listing ambaga sani humda marida loi New Testament je tawre adu macha translate awdi masi 3756 language da mai macha khara saru loina mangna tab khara di tawkhre sumaina somna ariba lai su Bible de hena liba Bible de hena liba lairik lete aduga masi asmaina accurate way have je kona country ko high language se hoji language 3526 lairaga su ayamba masi ki saru ayamba de masi sandueba main language di masi de oitar ga ko masi laire sumaina lai aduga Quran have sidi language ko worldwide language samada masi translate awre masi sawangna translation ase sumaina tawre have je kona chama ka ko sam language samada aduga Bible ka Quran ge pak chaw di Quran di only one book by chapter khara ko the Bible di book 66 books masine kayam chawge de Quran di Bible jing the number ma yengba matam yam pikare volume de Bible de chomatic chawkre chomatic chawkre mas de yaw be je loisin tungkre chinausen masi aduga asmai toroga di akhoina mu Quran ga Bible ge kanana hana ige have matam da khona uji nei na khibe matung na Bible na hana ibne Quran di 7th century da 6th century 7th century da prophet Muhammad la kanda mana magi pokta matung na masi ibne adugi mamang da Bible ai sidi lai khre Bible gi ayiba ha sidi hoi Bible na compile toroga mak lai trazu ayiba singa sidi loi rega adui khoina hangba yai Quran da yawri bo wari singa se Bible lagi pura gi iribra natra Bible na Quran dagi wari singa se pura gi iribra adui tari visnaw singa decide tawiro masi Bible lagi pura Quran na iribra Quran dagi Bible na pura gi iribra lairi anisi ahan badi Bible na hana laikre mayak chamba wari detail makhedur Bible de loin yawe masi maram dana khoi khanbiro aduga roi badaina Muslim isnaw singda ina haijaning ba muko luching basingda ina haijaning je Bible juko Muslim gi leba khuding da Bible gi opok sando pose hujiti kha yare am da loina thing bneba amada thing bi gno Christian dharma gi opok sando pola ko mutanda happy gno free da Quran ju akhoi gi leba khoi gi mapang khuding da Christian ni haiba America da ju Quran gi manam sando kana soyet pa hat pa pun ba kana sulaiti any Christian dharma da Quran sando da ya pathing ba pide adumai to dana Bible gi opok sando pose Quran Muslim lady ba action asida ning tam sando hon biro adu matam da yengseba Quran haiba inbana yambra aduga Bible na haiba inbana yambra believer je kanana hele hado madu ma yengseba masiga ayab je piwa ayam hoji Christian ni chinje Muslim lebak sinde sando de hat pokatane sando kola ko mission do hat patu pokatane aduga Muslim singi atopa dharma do onba matana mkhoi mayu mkhai de tan thopi ba in thopi ba hat ke hana buk tan bale khoi imanaba Muslim le mayum da ma Christian olak padagi lai ya da chelak pa khoi gi lamina ma hoji mafam da mu leiba Muslim is not shim yam le mkhoi lebe ma hat ke ne nai ba kai da makno ba Muslim amana Christian omba matan de any atopa religion omba matan da hat ju ke gi no ba adudi no khoi monopoly sana be khoi Muslim jina Muslim de Muslim oina legi dam na havne mi gi aning mudu shona ala na khoi freedom choice pi khoi na ning mudu matun na ta honlu havne masigo aduga Christian sing de show op fondo yam sieba siraga ju asukmatik Christian hat ki je asukmatik yame Prabhu Jisu Christ matun unje first world war second world war da sikiba Christian masing mi masing dagi Christian sing na Prabhu gi asum bagidam lepa gidam sikiba masing din asukmatik yam kreb sinaw sa aduna ina roib da apil tari be sinaw Muslim sing aduga akoi Christian sing warasu aina roib daning madi ai comment pi bad comment pi bi rakhana aina nakoina bad comment ID Christian in ai Christian adum sumina haigni
nakoi muslim ni nakoi muslim ni nam chumi hajo adu ba ata misna mai muslim gi quran gi wari phajana taraga bible gi wari phajana taraga ma mana pamje bedu gi matina chatpado ohensi aina mayam da appeal tawjere ba adu aina ngang da soi ki ba lan ki ba mi gi thamoi kai ba sok ki ba yaro su mayam kokpiu aduga ai khang da basung da sun koina mateng pambiu da bi ba mayam da ishona bo pibo ishnu aduga ana bu mi wa channel sibu subscribe to view mayam na share to bu na makhata na share to view aina ngam da soi da soi ba kyam nam jara sam mayam na ngakpiu pathna to se sagada lai bi pai sho ai kona quran ga bible gi maram da samlam na khat ning jagre ata ba mi sing jin pai sho na ki thawai ngam bi matuna bible na chumer na bible gi asum da nam salan view quran na chumer na quran matuna makoi gi na makoi gi thamu da ngam bi badu gi matuna sat pa do ohen view dari bishinau khring da sunana bo view Prabhu Jesu Christ gi min da kurum jari amen